ꯊꯥꯖꯕꯅꯤ ꯌꯥꯝꯁꯨ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕꯁꯤꯀꯣ ꯏꯁꯥꯃꯛ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯂꯥꯏꯚ ꯊꯥꯗꯕꯒꯥꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯥꯎꯟꯁꯨ ꯇꯥꯕꯤꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩ ꯆꯦꯛ ꯑꯃꯨꯛ ꯇꯧꯖꯒꯦ ꯁꯥꯎꯟꯁꯤꯀꯣ ओके साउंड ताई मैम की कमेंट को कमेंट सूम येंगजदोइने मैम थर्ड मैच पुनिंग खर फाउजरप खरा सूम मैम शेयर तौजगे लाइव से थाजरपने है तारे थर्ड मैच से थर्ड मैच से लापद चाही अनी फारे है पालन तौग्रे है तारेको होय प्रजा मैम वारेपुदी ताख्रे तारीब वारेपसी इसाद पाखसरिसी मसीना तारीब वारेपसीना अमुक अखोगी इरमदम मणिपुर से शांति से कदाई फाव पुरक्पु ngमगदगे हाबदने मांगथक्तसु कया म तौख्रे अदो मी यामबगी चु ओइबे याई ngasiगी अखोगी मयांगी मिफम से तोंगान तोंगान ऑर्गेनाइजेशन कया न सिनबा हाइतारे अखोगी रामबाई तेंगोल की काइखुन जरिबा लुसिंगपुरेन ngasi थंबीगिबदो यामना चुम्मे हाइतारे को CSO organization makok singsi fawda amana tawba amana thajana dabagi kenosi yam chawna kenosi image tabagi keno malai hatare ko punbiram badi ai punbiram dabsu ai adumakpo thaba ama taw matam de khoi apun bagi oina utho kan sida saigi khoi gi shakti ji uthokpagi kenosi leina dab hatare amana tawba amana thajana dab amana tawba amana thajana dabagi kenosi kharsum ubu phangjaba hatare ko Number 1 simtang hane koi thadok minasi habasima aigi humble request haitare hoi awan ba khara dila ani ngasi gi kenosina manipur gi ngasagi ninghan na duna leramba yai natraga santi leire anuna leramba yai maikai amada nuksit amada maikai amada humdok tuna leramba kya do ngasi amuk punsilakpagi tanja ama lawrakhibase yamna yam nungaije haitare ko koigi kenose organization leibiribasing se agi maikai dege su odi kai phangjade hejade chumna khaki thamoi de lejabo khara do ai adum share tawjabane haitare ko sahi ani fareba akoi mayam amu punsin bagi thabak se sumaina numit sil la kan se dai ko se mathangi sahi gi मेगी थर्ड तमुक सु बहुत पालन दि सही खुदिंग तोरने सि यम फै हातारे को फय फबादि लेबा के तमत कथोख्रबा लेबा के दमकता थवाइना पंथा फिख्रबा इरमदम गि मणिपुर से सक्तम काइबि यारो हैदना खोंखम सेन लेप कानसिता थवाइ थादोख्रबा अथौबु सिंगदो मकोइबु निंगसिंगबगी मतम अमा लाकपसिसु सिदि सही खुदिंग गि कोइ तौदबा सुया याद्रबा अमने हाबसि मै थमजगे हातारे को अदुबो खुनि गाइनरिसे इरमदम मणिपुर शांति हंजलकपदो अदु यम नुआइजदबसे ngsaigi कुकी सिंगनदी सेपरेशन डे हादुना पांगथोइबा अमतोइना हातारे अदुगे खोइ सिदना अमुक सेपरेट अदुगी वाखन फो लेबनते अदु ngसai अखोगी रिसोर्स पर्सन अमना सेपरेशन की वाहन थोक्सी सी मोइगी सी ओरंबि याय कायना हाबिबदुसो यानु फजै अदुबो मखोइ वाखनदे अदु ओरंगदो मादे अदु अखोइना माइकै अमदा पुथोइ हाइबा तारगासो मोइगी वाखन लेरिदुदि अदु लेजबई वाने चतनबदि यागदबो नते हाइतारे चतनबो यारोइदुबदुना मरम ओरगा हौदोपिरकपने हाइतारे को ए वांगांग म थोइना हाइजदे लाइव से सुमाइना थोगा वांगांग जबसे फेसबुक ता अदगी हान मने हाइतारे सि तोगान बाइगी टॉपिक अमा थमगा दुम अइना गांग जे खमगरा हाइजबदि अमने हाइतारे को सोइखिबि लांखिबि यावरसु मयामना ngakpigene haitare aina dum ngasi gi tamjaning se khogi
ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯗꯣ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯌꯥꯖꯅꯤꯡꯕ ꯑꯩꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯄꯨꯟꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯖꯔꯒꯦ ꯑꯩ ꯂꯩꯔꯦ ꯍꯥꯏꯔꯒ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯤ ꯑꯩꯁꯤ ꯀꯃꯦꯟ ꯂꯥꯛꯄꯁꯨ ꯎꯖꯗ꯭ꯔꯦ ꯀꯃꯦꯟ ꯂꯥꯛꯏꯕ ꯂꯥꯛꯇꯕꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯦꯟꯁꯦ ꯑꯩ ꯑꯣꯟ ꯇꯧꯈꯤꯕ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯃꯦꯟ ꯂꯥꯛꯑꯝꯗꯕꯁꯨ ꯌꯥꯏꯗ ꯀꯗꯥꯏꯗ ꯌꯦꯡꯕ ꯈꯪꯗ꯭ꯔꯦ ꯆꯦꯛ ꯇꯧꯖꯒꯦ ꯑꯩ ꯆꯦꯛ ꯇꯧꯖꯒꯦꯀꯣ ꯃꯌꯥꯝ ꯁꯣꯝꯗ ꯂꯥꯏꯚꯁꯤ ꯑꯅꯤ ꯊꯥꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯀ ꯌꯨꯇ꯭ꯌꯨꯕꯀ ꯑꯅꯤꯃꯛ ꯊꯥꯖꯕꯅꯤ 오케이 long time no see 싱아짓 카멜라에 유튜브 저기고 good evening 야마 오케이 싱아짓 카멜라에 유튜브 저기고 제 라이브 유튜브ꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯝꯃꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯀꯥꯁꯤꯗꯤ ꯑꯩ ꯊꯣꯏꯅ ꯇꯧꯖꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯑꯅꯤꯃꯛ ꯊꯥꯖꯕꯅꯦ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯑꯅꯤꯃꯛ ꯊꯥꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯉꯥꯡꯖꯔꯛꯄ ꯃꯇꯝꯗ ꯐꯦꯁꯕꯨꯛꯇꯗꯤ ꯃꯤꯁꯨ ꯌꯥꯝ ꯌꯦꯡꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛꯇ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯕꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤꯁꯤꯅꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯑꯩ ꯐꯦꯁꯕꯨꯛꯁꯨ ꯌꯨꯇ꯭ꯌꯨꯕꯁꯨ ꯑꯅꯤꯃꯛꯀꯤ ꯂꯣꯏꯅ ꯈꯨꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯦꯟꯁꯤ ꯁꯨꯝ ꯑꯩ ꯎꯖꯔꯦ ꯀꯃꯦꯟ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯇꯣꯏꯅ ꯂꯥꯏꯚꯄꯨꯗꯤ ꯊꯥꯖꯅꯕ ꯇꯧꯖꯔꯛꯏ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩ ꯈꯔ ꯁꯦꯝ ꯁꯥꯕ ꯈꯔ ꯇꯧꯖꯔꯤꯒꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯊꯥꯔꯠ ꯃꯦꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯅ ꯃꯨꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯅ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯔꯠ ꯃꯦꯁꯤꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯁꯦ ꯃꯈꯥ ꯇꯥꯅꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯔꯛꯑꯁꯅꯨ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯔꯀꯥꯟꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯃꯦꯁꯤꯕꯨ ꯀꯥꯎꯗꯅꯕ ꯅꯤꯡꯁꯤꯡꯅꯕꯒꯤ ꯄꯥꯂꯟꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯂꯩꯅ ꯂꯥꯟ ꯁꯣꯛꯅꯅ ꯍꯥꯏꯗꯤ ꯏꯔꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯁꯥꯟꯇꯤꯁꯤ ꯄꯨꯔꯛꯄ ꯉꯝꯗꯅ ꯁꯥꯟꯇꯤ ꯂꯩꯇꯅ ꯄꯥꯂꯟꯗꯤ ꯑꯗꯨꯝ ꯇꯧꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯟ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯅ ꯍꯧꯔꯒꯗꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯗꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯀꯔꯝꯍꯥꯏꯅ ꯂꯩꯁꯤꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯃꯨꯛꯇꯪ ꯁꯣꯝꯗ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯅꯝꯕꯔ 1 ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯕꯤꯔꯤꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯄꯨꯂꯞ ꯑꯣꯏꯅ ꯑꯝꯇ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯁꯦ ꯉꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯏꯊꯟꯗ ꯍꯪꯖꯕ ꯋꯥꯍꯪꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯁꯤꯟꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯇꯧꯔꯒ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯁꯤꯜꯂꯤꯕꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯤꯕ ꯃꯥꯟꯅꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯁꯤꯗ
मागी अपाम वाखलों लोन मानब ngakena punsilaga hoji tangdu leitadana leiriba iramda manipur cha amutang de koi शांति से थुना हंजिलपदी कोई पाजै महिरोय गार्जियन प्रजा कमन पीपल शांति से लोन पानब ngakene हुजिक पीआर का चनदन लेरिब कासे अखोई अफब नते हातारे डेमोक्रेसी चनब लेबा हमने लेरका सिदा अखोई मिहुत मपुंग फान लेदबा सिगुम कासिंगसे अखोई से यामना नुवाइजिदे इरमदा मणिपुर से लेरका सिदा अदो लान से लोइसलगा मणिपुर की सक्तम से मचेन अमत कायदना लेरका सिदा शांति हंजिलगानसिदा अखोई अमतोना नुक्सी चानना लेमिनरकानसिदा ngसाइगी लानसिना मरम ओरगा थवाइना पंथा पीख्रबसिंग सिगी नुमिसिंग निंगसिंगबगी नुमितुदि अदुमक लेमिनसे हातारेको सुमाना थमजगे अदो यामना तोइना लाइफ थारुद्रबनिना मयामदगी थेंगजु थेंगबनिना मयामसु कन्ना येंबगी तंजासी हुजिक लेगदो मानदे अदुम आइना खंजब कांदा अदुम पु ngaktangbudi लाइफ तो लेबेरिबा सिंग सो ओरि बताय सानबगी तंजादो जुम लोमिनसी मेसेज आइना मरोनी यूट्यूब ता मयामना मेसेज हंगबिनिंगबा लेबिसिंग दुम हंगबिरो हाइबसिम थाजगे असिम थमजगे अदो खोइसे आई हंजनजन हाइजगे नुआइदे होजिक फावबे खोइसे इरमदा मणिपुर सितंगु लेदारन लेबसे गसिसे थर्ड मेसे ला कासिदा आई हाइजगे नुमितुदा मसागी मयुम मई थादना चारगे हैदना पुखम से मांग थमिका से युम मई थरा हैदना चा खुंदोमगा युम की जीव पाब खुदिम हुंदोमगा युम कई लोइना हुंदोमगा से थवाई सिदब हिंगगे देने सिलखिबा नुमितो ngasisinne ado ngasise aikhoidagidi mayamdagidi haji husi IDP koina lebiriba singi wakhanda ngasigi numisida makoi soidena gi ningsing naramgani hatare makoi gi thamoido phoromgadaba makoi wakhanda nuaitaba phoromgadaba kyado taseng yam nuaijade hatare ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯂꯛꯑꯒꯗꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯊꯥꯔꯠ ꯃꯦꯗꯤ ꯂꯣꯏꯗꯣꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦ ꯄꯨꯡ 12ꯗꯒꯤꯗꯤ ꯂꯣꯏꯔꯅꯤ ꯐꯣꯔꯠ ꯃꯦꯗ ꯂꯥꯛꯑꯅꯤ ngasi khanarambu wakhalonsingshe ngasiyo hayengchu aduma sumnamakti khangadaba natte haitare swai sidane be koisi mathangi third me amuk ngaigadra haina koina khanarisi ngasi mayam som tung yengbiyone ngasi khanba ngasi gi third me da foribe koida foribe itil koida nuai da foribe mayam singse masiga chamanana hayengchu be koi leigadra लेरोय अदो तारंगदे एकोइसे मतम अमदा मयाम चैना लोइना फाउनरी कानदे सिगी माइंडसेट से सिगी वाखन ngakane हौजिकति मो सिदगी लापथोकना हारे यंबियो को यम नुआइद्रिसि कुमै हराउसे खितंग सु कोइ थादोकसे हेनमनगरे तसेंगना हेनमनगरे अखोई युम मई थादना सेलइबदो मदुगी चैना फारिदो अई ओरम तारगदि अदोमना सेलगा चोंगिबा थाबन अदोमना सेलगा येंगरि बिसै नवाई कासिंदो येंगरंगदो मादे हतारेको खंगदे चोरो याम लोले हतारे ngasiदी wakanda nuaidabagi hatareको ai kadomdagi no खंगदे लाइफ से थानिंगबो wakana me फावरो रे हतारेको कने कांदा ino ngasi हाफं खंगदबा तारे तोंदरिबा मायाम सिंस
ꯑꯩꯁꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯅꯨꯡꯊꯤꯜ ꯁꯣꯔꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯉꯁꯤ 3 ꯃꯦꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯨ ꯄꯨꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯍꯦꯛ ꯒꯦꯠꯁꯤꯗꯒꯤ ꯍꯧꯅ ꯈꯨꯟꯒꯤ ꯒꯦꯠ ꯃꯈꯣꯡꯗꯅꯤ ꯒꯦꯠꯅ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤꯅꯦ ꯑꯩꯅ ꯂꯩꯖꯔꯤꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯐꯝ ꯑꯃ ꯁꯤꯟꯕ ꯊꯨꯡꯅ ꯀ꯭ꯂꯕꯀꯤ ꯃꯐꯝ ꯀ꯭ꯂꯕꯅ ꯀꯣꯜꯂꯤꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯃꯥꯏ ꯂꯩꯀꯥꯏꯗ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯁꯦꯝꯕꯗꯧꯅ ꯀꯦꯟꯗꯜꯁꯤ ꯃꯊꯪ ꯁꯝꯅꯔꯒ ꯍꯩꯔꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯉꯥꯜꯍꯟꯕꯒꯤ ꯊꯕꯛ ꯇꯧꯖꯔꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤ ꯄꯨꯡꯉꯥꯟ ꯉꯥꯜꯍꯟꯖꯔꯝꯃꯒ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯔꯝꯃꯒ ꯆꯪꯉꯛꯑꯀꯥꯟꯁꯤꯗ ꯀꯦꯟꯗꯜꯗꯨ ꯊꯥꯜꯂꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯉꯁꯥꯏꯗꯩꯗꯤ ꯊꯣꯏꯅꯁꯨ ꯈꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯀꯦꯟꯗꯜꯁꯤ ꯄꯔꯦꯡ ꯑꯣꯏꯅ ꯊꯥꯟꯕ ꯌꯥꯎꯔꯨꯔꯀꯥꯟꯁꯤꯗ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ 3 ꯃꯦꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ 3 ꯃꯦ ꯍꯥꯏꯗꯨ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ 3 ꯃꯦ ꯑꯁꯤ ꯁꯤꯗ 3 ꯃꯦ ꯅꯨꯃꯤꯠꯁꯤꯗ ꯑꯁꯨꯡꯉꯩ ꯅꯨꯃꯤꯠ ꯃꯇꯝ ꯐꯥꯎꯗ ꯑꯍꯤꯡ ꯌꯧꯔꯝꯗꯥꯏꯗ ꯁꯨꯡꯉꯩ ꯃꯇꯝꯁꯤ ꯐꯥꯎꯕꯁꯤꯗ ꯁꯤꯗ ꯆꯦꯟꯅ ꯂꯥꯡꯖꯦꯟꯅ ꯂꯩꯕ ꯅꯨꯃꯤꯠ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯉꯁꯤꯁꯤꯅꯦꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗꯨꯗ ꯇꯨ ꯆꯨꯡꯗꯕꯁꯨ ꯌꯥꯔꯣꯏ elected person ꯗꯁꯨ ꯉꯥꯏꯔꯦ ꯂꯤꯗꯔꯁꯦ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯗꯕ ꯁꯤ ꯍꯦꯛꯇ ꯂꯥꯛꯄ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗꯕ ꯁꯤ ꯍꯦꯛꯇ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯀꯅꯥꯗ ꯑꯦꯛꯁ ꯋꯥꯏ ꯖꯦꯗ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯍꯥꯏꯇꯥꯔꯦ ꯀꯃꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯎꯅꯔꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯊꯝꯖꯕ ꯋꯥꯅꯤ ꯄꯦꯟꯖꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯔꯥꯏꯠ ꯇꯨ ꯐ꯭रीडम ꯇꯨ ꯁ꯭ꯄꯤꯆ ꯍꯥꯏꯗꯣ ꯀꯩꯃ ꯀꯔꯤ ꯍꯥꯏꯗꯧ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯊꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯃꯩꯔꯥ ꯊꯥꯜꯂꯨꯔ ꯂꯥꯛꯏꯅꯤꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯡꯍꯖꯤꯠ 3 ꯃꯦ 2023 ꯅꯨꯃꯤꯠ ꯃꯃꯥꯡꯗ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕꯁꯤꯡꯗꯨꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯈꯟꯊꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯤꯕꯁꯤꯡꯗ ꯈꯟꯊꯕ ꯄꯥꯝꯃꯤ ꯁꯤꯡꯍꯖꯤꯠ ꯃꯁꯦ ꯃꯌꯥꯝꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤꯀꯣ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯂꯥꯟ ꯃꯅꯨꯡꯗꯕꯨ ꯑꯗꯨ ꯉꯥꯏꯔꯦ ꯉꯁꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯗ ꯀꯞꯄꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯁꯤꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡꯅ ꯃꯥꯒꯤ ꯄꯦꯖꯇ ꯊꯥꯒꯠꯄꯤꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯉꯝꯖꯕ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯈꯥꯡꯕꯁꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯤ ꯑꯣꯔ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯟꯁꯤꯅ ꯊꯋꯥꯏ ꯑꯩꯈꯣꯏ ꯊꯥꯈꯤꯕ ꯏꯃꯨꯡꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯤꯡꯗꯤ ꯊꯣꯏꯅ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ
ꯃꯦꯛꯁꯤꯃꯝ ꯑꯌꯥꯝꯕꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯦ ꯑꯋꯥꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯣ ꯑꯋꯥꯕ ꯃꯤꯁꯤꯡꯁꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯃꯥꯜꯂꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯕꯁꯦ ꯀꯠꯊꯣꯛꯄ ꯄꯥꯝꯕꯁꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅꯁꯨ ꯎꯈꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯈꯔ ꯄꯥꯏꯕꯁꯤꯡꯗꯤ ꯂꯥꯟ ꯌꯥꯝ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯟ ꯉꯥꯛꯅꯕ ꯃꯇꯝꯗ ꯐꯥꯎꯗ ꯊꯣꯛꯅꯤꯡꯕꯣꯏ ꯊꯣꯛꯅꯤꯡꯗꯕꯣꯏ ꯇꯧꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯏꯃꯨꯡꯁꯤꯡꯁꯤꯅ ꯀꯩꯗꯧꯔꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯦꯟꯅ ꯆꯣꯡꯊꯣꯔꯛꯄ ꯀꯌꯥꯁꯤꯡꯗꯣ ꯎꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯈꯤꯗꯕ ꯂꯥꯟꯁꯦ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯏꯃꯨꯡꯁꯤꯡꯗ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯤꯕ ꯆꯠꯄ ꯃꯇꯝꯗ ꯌꯨꯝꯁꯤꯡ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯧ ꯈꯪꯗꯦ ꯑꯗꯨꯅ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯀꯥꯟꯗꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯛꯑꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯕꯨ ꯍꯥꯏꯅ ꯃꯣꯏꯅ ꯉꯥꯡꯅꯍꯧꯒꯗꯕ ꯁꯣꯟꯅꯍꯧꯒꯗꯕꯗꯣ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯍꯥꯏꯕ ꯉꯝ ꯂꯥꯏꯞꯁꯨ ꯊꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯑꯗꯨꯒ ꯐꯦꯁꯕꯨꯛꯁꯨ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯍꯥꯏꯐꯝꯁꯦ ꯑꯃꯨꯛ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯒꯤ ꯍꯪꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯁꯨꯝ ꯌꯥꯕ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯩ ꯉꯝꯖꯗꯕꯒꯤ ꯃꯇꯥꯡꯁꯨ ꯑꯃꯇꯪ ꯉꯁꯤꯒꯤ 3 ꯃꯦꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔ ꯐꯣꯡꯗꯣꯛꯆꯕꯁꯦ ꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯊꯝꯖꯍꯧꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯕ ꯉꯝꯖꯗꯕ ꯃꯔꯝꯁꯦ ꯁꯤ ꯊꯝꯗ꯭ꯔꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ ꯁꯥꯟꯇꯤ ꯑꯃꯇꯪ ꯄꯨꯔꯛꯑꯁꯦ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯡꯅꯍꯧꯒꯗꯕ ꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯕ ꯂꯥꯏꯚ ꯊꯥꯖꯗꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯁꯦꯝ ꯉꯝꯖꯗꯕꯗꯣ ꯃꯇꯝ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯐꯖꯅ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ 7 ꯅꯠꯇ꯭ꯔꯒ ꯄꯨꯡ 9:30 ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯥꯏꯚ ꯊꯥꯕꯗ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝ ꯉꯥꯏꯅꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯕꯗꯣ ꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯑꯣꯏꯕ ꯅꯠꯇꯕ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯁꯤꯗ ꯏꯆꯥ ꯑꯃꯈꯛ ꯂꯩꯔꯤꯀꯥꯟꯗ ꯌꯥꯝ ꯄꯤꯛꯏꯀꯥꯟꯗꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕꯁꯤ ꯌꯥꯔꯝꯃꯦ ꯏꯚꯟ ꯏꯆꯥꯗꯐꯥꯎ ꯄꯝꯃꯒ ꯂꯥꯏꯚ ꯊꯥꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯈꯠꯂꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯗꯤꯁꯤꯒꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯗꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯇꯥꯟꯖꯥ ꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯍꯟ ꯑꯣꯏꯁꯤꯜꯂꯒ ꯊꯕꯛꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯪꯖꯗꯕꯅꯦ ꯉꯝꯖꯗꯕꯅꯦ ꯊꯥꯅꯤꯡꯕ ꯅꯝꯅꯤꯡꯕ ꯔꯦꯀꯣꯔꯗꯤꯡ ꯂꯧꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝ ꯀꯥꯏꯊꯣꯛꯄꯁꯤ ꯈꯔ ꯋꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯗꯨ ꯅꯪꯕ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯩ ꯊꯥꯖꯔꯛꯀꯦ ꯂꯥꯏꯚꯁꯨ ꯅꯪꯉꯒꯗꯤ ꯂꯥꯏꯚꯁꯨ ꯈꯔ ꯇꯣꯏꯅ ꯊꯥꯔꯛꯑꯅꯤ ꯈꯔ ꯊꯦꯡꯅ ꯑꯣꯏꯔꯁꯨꯀꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯥꯔꯛꯄꯒꯤ ꯀꯩꯅꯣ ꯎꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯨꯝ ꯍꯥꯏꯗꯤ ꯈꯪꯅꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯚ ꯊꯥꯔꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯂꯩꯒꯅꯤꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯒꯦ ꯈꯟꯕꯅ ꯍꯥꯏꯍꯧꯗ ꯑꯗꯩ ꯍꯥꯏꯔꯣꯏꯒꯦ ꯈꯟꯕꯅ ꯀꯔꯣꯝꯗꯩ ꯂꯥꯛꯏꯅ ꯍꯦꯛꯇ ꯍꯥꯏꯈꯤꯕ ꯌꯥꯝ ꯌꯥꯎꯔꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯐꯥꯔꯁ ꯂꯥꯏꯚꯅꯤ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯚꯇꯗꯤ ꯃꯌꯥꯝꯒ ꯅꯠꯇ꯭ꯔꯒ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯒꯤ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯏꯆꯥꯗꯣ ꯃꯁꯛ ꯅꯨꯡꯁꯤꯕꯅꯤ
ꯎꯏꯗꯕ ꯀꯨꯏꯔꯦ ꯃꯥꯒꯤ ꯃꯈꯥꯗ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤꯕ ꯑꯉꯥꯡꯗꯨꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 3 ꯀꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯗꯨꯅ KG 1 ꯀꯥꯔꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯉꯥꯡ ꯆꯥꯎꯔꯛꯄꯅꯤꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯑꯉꯥꯡꯂꯣꯝꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯗꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯍꯣꯏ ꯁꯤꯡꯍꯩꯖꯤꯠ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯉꯥꯛꯇꯪ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯔꯖꯥꯠꯅꯣ ꯑꯩ ꯀꯩꯅꯣꯗ ꯆꯦꯛ ꯇꯧꯖꯒꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯤꯅꯦ ꯑꯣꯀꯦ ꯌꯥꯔꯦ ꯁꯤ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅ ꯌꯦꯡꯉꯨꯅꯦ masuk pun kita buat ini kok. Siapa pun kita buat. ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯉꯝꯕꯅꯤ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ gyan tade mayamse Bimonso kay kano yam ngangre into something like a cookie Maitai problem. Track down. Initially they said you talk among yourself. That's the advice given by the government of India to civil society. Things. The conversation I had with the officials, the gut feeling I had, group. dum live tharigan video oibinin hai tare ko kamen khara lag mane okay ramesh ko live ko sim tang han thok gi nei re ke no yep kari no okay asidi tongana prathna la piro to mai hajarage okay kano se khogi YouTube ki comment khara lag ma lam de yeng ko pa phom muknabudi kanam ta pam dabra India da punba se kayam kanage sisu yam hangmu ya bo hangni ko khwaidagi thamoi sokhiba hairagadi khamelo ki thodok da leikidraba athoba haubijam somen kumarana magi matam loramdai da nokna maru yaudre hairambaduni sume singaje yamna thomoi sokhiba oi haitare ko mado aduga machani pagi seiga du sam nusi khangde nusi ba ngakta haifam khangdaba ngakane haitare ko kari nabo hairaga mayam nabo penga dagi hairaga soiba yawgadra haina sam pakale la thabase ko adum aise haifam khangdre mayam miduna live thaba kana heibisu nate ko khangdre to
ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯁꯦ ꯁꯤꯗ ꯊꯣꯛꯇꯧ ꯋꯥꯅꯤꯗ ꯑꯁ ꯔꯥꯃꯦꯁꯣꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯔꯥꯃꯦꯁꯣꯔ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯂꯥꯏꯚ ꯈꯨꯊꯥꯁꯦ ꯌꯨꯇꯨꯕꯁꯨ ꯐꯦꯁꯕꯨꯛꯁꯨ ꯑꯅꯤꯃꯛ ꯊꯥꯔꯤꯅꯤ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕ ꯑꯅꯤꯃꯛ ꯊꯥꯕꯅꯤ ꯑꯗꯨꯝ ꯈꯨꯠ ꯂꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯨꯠ ꯂꯦꯡꯕ ꯑꯗꯨꯝ ꯇꯧꯔꯤꯅꯤꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯟꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯅꯤꯡꯕꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇ ꯌꯥꯝ ꯍꯥꯏꯔꯨꯔꯦ ꯂꯝꯁꯤꯗ ꯊꯣꯏꯅ ꯈꯪꯕ꯭ꯔꯥꯁꯨ ꯈꯪꯗ ꯍꯥꯏꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯈꯔ ꯎꯔꯤꯕ ꯈꯔꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝ ꯆꯠꯊꯖꯈꯤꯀꯣ ꯃꯥꯡ ꯊꯥꯅ ꯌꯥꯝ ꯆꯠꯆꯈꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯉꯥꯛꯄꯨ ꯂꯩꯖꯈꯤꯗꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯊꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯊꯃꯣꯏ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯂꯥꯏ ꯂꯝ ꯊꯣꯛꯄꯅꯦꯕꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯥꯏ ꯂꯝ ꯊꯣꯛꯐꯝ ꯆꯤꯡ ꯀꯥꯐꯝ ꯍꯥꯏꯅ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯆꯤꯡ ꯃꯐꯝꯁꯦ ꯃꯁꯤꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯥꯔꯃꯤꯁꯤꯡ ꯌꯥꯝ ꯊꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯕꯨꯡ ꯃꯐꯝꯁꯤꯁꯨ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯃꯥꯡ ꯆꯍꯤ 2 ꯑꯃ ꯂꯥꯏ ꯍꯔꯥꯎꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯍꯔꯥꯎꯕ ꯃꯇꯝꯁꯤꯗ ꯃꯐꯝꯗꯨꯗꯤ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯤꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯀꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯥꯏꯒꯦ ꯈꯜꯂꯝꯕꯗꯣ ꯂꯣꯏ ꯀꯥꯎꯔꯦꯀꯣ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯃꯩꯇꯩꯁꯨ ꯂꯥꯛꯑꯦ ꯂꯥꯏꯚꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯁꯦ ꯊꯣꯏꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯩ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯕꯗ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯖꯕ ꯋꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯤꯅꯦꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯖꯕ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯐꯕ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯈꯔ ꯈꯤꯇꯪ ꯋꯥ ꯉꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯍꯩꯖꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯚꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯕꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯃꯨꯛ ꯌꯨꯇꯨꯕꯇꯁꯨ ꯃꯤ ꯈꯔ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯣꯏꯔꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯤ ꯈꯔ ꯍꯦꯛ ꯆꯪꯉꯀꯥꯟꯗ ꯑꯃꯨꯛ ꯂꯣꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯡꯅꯕ ꯂꯩꯇ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯀꯃꯦꯟꯒ ꯊꯥꯔꯛꯑꯒꯗꯤ ꯑꯃꯨꯛ ꯑꯩꯅ ꯈꯨꯝꯅꯕ ꯈꯔ ꯂꯩꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯐꯁꯤ ꯅꯨꯡꯉꯥꯏꯅ ꯊꯥ ꯂꯩꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗꯧ ꯌꯦꯡꯕꯤꯕ ꯀꯃꯦꯟꯗ ꯏꯕꯤꯔꯛꯇꯕ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕꯗꯣ ꯀꯥꯎꯔꯛꯑꯕꯅꯤꯅ ꯍꯥꯏꯐꯝ ꯈꯪꯉꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄꯗꯨꯅꯦꯗ ꯑꯗꯨ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯅꯦꯛꯁꯇꯒꯤ ꯑꯩ ꯐꯖꯅ ꯂꯥꯏꯚꯁꯦ ꯊꯥꯖꯒꯦ ꯈꯔ ꯉꯟꯅ ꯇꯥꯏꯃꯤꯡ ꯑꯃ ꯅꯥꯏꯅ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯊꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯉꯥꯡꯁꯤꯡꯒꯤ ꯏꯁꯇꯗꯤꯒꯤ ꯀꯩꯀꯩ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯕꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯃꯤꯗꯥꯡꯇꯪ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯨꯡꯈꯥꯏ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯩꯅ ꯏꯁꯇꯗꯤꯒꯤ ꯃꯔꯝꯗ ꯃꯣꯏꯒꯤ ꯗꯥꯏꯇ ꯂꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯁꯦ ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯅ ꯑꯩꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯁꯥ ꯑꯃ ꯇꯧꯖꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕ ꯉꯝꯖꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯏꯚꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝ ꯊꯥꯅꯕꯗꯤ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯀꯃꯦꯟ
ꯏꯕꯤꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯅꯠꯇ꯭ꯔꯒ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯈꯨꯝꯖꯔꯒꯦ ꯃꯤꯅꯤꯠ 5ꯇꯪ ꯑꯩ ꯁꯥꯡꯊꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯤꯅꯤꯠ 5 ꯍꯥꯏꯁꯤ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯗ ꯀꯃꯦꯟ ꯑꯝꯇ ꯏꯔꯛꯇ꯭ꯔꯒꯗꯤ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯐꯖꯅ ꯋꯥꯔꯤ ꯈꯔꯁꯤ ꯂꯤꯒꯦꯅ ꯈꯜꯂꯝꯕꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯌꯥꯝꯃꯟꯕꯅ ꯀꯔꯝꯕꯅ ꯍꯧꯗꯣꯛꯀꯗꯒꯦ ꯀꯔꯤ ꯍꯥꯟꯅ ꯍꯥꯏꯒꯗꯒꯦ ꯈꯪꯐꯝ ꯈꯪꯗꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯑꯣꯀꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯝꯇ ꯆꯦꯛ ꯇꯧꯖꯒꯦꯀꯣ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ ꯁꯤꯡꯁꯤ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯑꯩ ꯅꯨꯡꯁꯥꯗꯁꯨ ꯀꯨꯏꯅ ꯂꯦꯞꯎꯔꯦꯕꯀꯣ ꯉꯁꯤꯒꯤ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯦꯟꯗꯜ ꯊꯥꯜꯂꯀꯥꯟꯁꯤꯗ ꯋꯥꯈꯜꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯂꯥꯛꯄꯅꯤꯅ ꯏꯁꯥꯁꯦ ꯈꯔ ꯍꯣꯏ ꯆꯨꯝꯃꯦ ꯆꯣꯛꯊꯩ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯋꯥꯈꯜꯁꯤꯅꯕꯨ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯅꯤꯡꯕꯁꯨ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯉꯁꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯑꯁꯤꯅ ꯂꯥꯏꯚꯁꯨ ꯊꯥꯒꯦꯅ ꯈꯜꯂꯛꯄ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯊꯥꯔꯀꯥꯟꯗꯁꯨ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯁꯤꯡꯍꯖꯤꯠ ꯋꯥꯔꯧꯕꯤꯔꯣꯏ ꯃꯊꯪꯒꯤ ꯑꯗꯨꯝ ꯑꯩ ꯉꯝꯃꯒꯗꯤ ꯂꯥꯏꯚꯁꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯥꯏꯚ ꯐꯥꯎꯗꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡ ꯅꯣꯡꯃ ꯏꯌꯥꯝꯕꯅ ꯑꯦꯛꯇꯤꯞ ꯑꯣꯏꯔꯤꯀꯥꯟꯗ ꯀꯣꯏꯁꯟ ꯃꯈꯜ ꯃꯊꯦꯜ ꯍꯪꯖꯒꯦ ꯉꯁꯤꯒꯤꯗꯤ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯀꯣꯏꯁꯟ ꯍꯪꯖꯔꯔꯣꯏ ꯑꯣꯀꯦ ꯌꯥꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯤꯡꯍꯖꯤꯠ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯣ ꯁꯤꯡꯍꯖꯤꯠ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ 3 ꯃꯦꯒꯤ ꯋꯥꯈꯜꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯁꯨ ꯀꯔꯤ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯎꯗꯦ ꯑꯗꯨꯒ ꯑꯋꯥꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯏ ꯌꯦꯡꯉꯨꯔꯒ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯤ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗ 2023ꯒꯤ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯨꯗ ꯁꯨꯡꯉꯩ ꯃꯇꯝꯁꯤ ꯐꯥꯎꯕꯗꯅꯀꯣ ꯁꯨꯡꯉꯩ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯅꯕꯤꯔꯤ ꯍꯥꯏꯗꯣ ꯂꯥꯏꯚꯁꯤꯅ ꯌꯦꯡꯕꯤꯌꯨ ꯃꯈꯩꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯗꯣꯔꯦꯕꯀꯣ ꯄꯨꯡ 10 ꯃꯤꯅꯤꯠ 93 ꯆꯠꯂꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯕ ꯏꯃꯨꯡꯁꯤꯡꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯔꯝꯍꯥꯏꯅ ꯂꯩꯈꯤ ꯑꯍꯤꯡꯁꯤꯃ ꯀꯔꯝꯍꯥꯏꯅ ꯂꯩꯈꯤꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯁꯤ ꯋꯥꯈꯜꯁꯤꯗꯅꯦꯕ ꯑꯩꯁꯤ ꯏꯁꯥꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏ ꯉꯝꯗ꯭ꯔꯤꯁꯦ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯋꯥꯔꯝꯒꯗꯕꯗꯣ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯊꯋꯥꯏꯁꯤꯗꯕꯨ ꯍꯤꯡꯉꯒꯗꯤ ꯍꯥꯏꯅ ꯈꯜꯂꯝꯒꯗꯕꯗꯣ ꯁꯥꯔꯝ ꯆꯠꯄ ꯀꯨꯀꯤꯁꯤꯡꯗꯨꯅꯗꯤ ꯇꯨꯝꯅ ꯍꯥꯠꯂꯒꯦꯅ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯊꯋꯥꯏꯁꯤꯗꯕꯨ ꯍꯤꯡꯉꯒꯗꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩ ꯑꯃꯝꯕ ꯑꯍꯤꯡꯗꯨꯗ ꯆꯦꯜꯂꯛꯏꯕ ꯆꯦꯟꯕ ꯉꯝꯕ ꯃꯤꯁꯤꯡꯗꯨꯗꯤ ꯐꯔꯦꯕ ꯑꯩꯁꯤ ꯌꯥꯝ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯝ ꯂꯧꯖꯈꯤꯕꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯀꯔꯝꯍꯥꯏ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯑꯦꯋꯥꯔ ꯑꯣꯏꯅꯕ ꯍꯥꯏꯅ ꯌꯥꯝ ꯂꯧꯖꯈꯤꯕꯅꯦ ꯃꯇꯝꯗꯨꯗꯀꯣ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯕ ꯑꯍꯟ ꯑꯣꯏꯔꯕ ꯆꯠꯄ ꯉꯝꯗꯕ ꯍꯅꯨꯕꯤꯁꯤꯡꯗꯣ ꯀꯔꯝꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯈꯤ ꯄꯣꯔꯒ ꯆꯦꯟꯊꯣꯔꯛꯄ ꯃꯔꯣꯟ ꯑꯃ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯄꯝꯃꯒ ꯆꯦꯟꯊꯣꯔꯛꯄ ꯃꯔꯣꯟ ꯑꯃ ꯅꯨꯡꯁꯤꯅ ꯂꯣꯏꯔꯝꯕ ꯌꯨꯝꯒꯤ ꯍꯨꯏ ꯊꯝꯃꯝꯕ ꯃꯔꯣꯟ ꯑꯃ ꯃꯩꯅ ꯆꯥꯛꯍꯧꯕ ꯃꯔꯣꯟ ꯑꯃ ꯆꯦꯟꯊꯣꯔꯛꯄ ꯉꯝꯗꯅ ꯂꯩꯍꯧꯕ ꯑꯍꯟ ꯑꯣꯏꯕꯤ ꯀꯌꯥ ꯃꯩꯅ ꯆꯥꯛꯍꯧꯕ ꯃꯔꯣꯟ ꯑꯃ ꯁꯤ ꯃꯌꯥꯝꯁꯤ ꯋꯥꯈꯜꯁꯤꯗ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯋꯥꯈꯜꯁꯦ ꯇꯨꯝꯃꯁꯨ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦꯅ ꯂꯥꯏꯚꯁꯤ ꯉꯥꯛ ꯊꯥꯗꯣꯛꯑꯒ ꯑꯩ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯃꯌꯥꯝ ꯋꯥꯈꯜꯁꯤꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯕꯅꯤꯅ ꯉꯁꯥꯏ ꯑꯩꯅ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯃꯀꯣꯛ ꯁꯝꯅꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯕ ꯇꯦꯟꯁꯟꯅ ꯍꯦꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯒꯗꯕꯅ ꯍꯥꯏꯍꯧꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯨ ꯑꯩ ꯁꯨꯝ ꯈꯪꯖꯩ
anyway mayam ai live se losinjarage ngakhtang hojik ngakhtang orso matam kuirabagi tungda live ta unaduna wari utai ngakhtang khoi comment da kai unaduna wari utai sanajaba phangjaba mahausa gi live kati manadrabnina ai hanna haijage this is my humble request aina ngangjaba matamda soikiba lankiba yawragasu madu kanagumba xyz ta kai daga amata ai nungsidaba khotaba leijati amadi aina haigena haikiba po nasade haibisima thamjage soikiba lankiba yawram taragadi haide live ningna ko sigi hiram sida aina khangaga thoina ngangjaba nete thamoi si nungai mandabadagi dum choron khara lon kibane hatare mayamna waro biroi saina hajabadune ngasi numisigi wakhanse si dona hayengji thoina leinagadabna te hatare hangsitam khara lap thokrani mathang thang lap thokragani adidi kai laani kumai harau du lain laani sini ko adu losinjarage tamma tamma su changbere youtube sida live se adu changaga so ai sa du losinjage mathang dagi di question answer hangnabagi tanja do mudumina si live se toina thaba ngambra yengjarake mayam su support to view agi channel se aduna mayam support tuna aina hen video semningba live hen thaningba gi tanja do lakadorine tare ko ngasi gi di swaida losilase mayam ko panamopu amga sona khurumjari kanglai pakna yai pare mayam good night bye bye ai losinjarage mayam live youtube to di mi mayam lai hojik se laga so adum ai losinjarage tare ko good night mayam waro bibiade hayeng ngamugide hayeng live thajarake aduga mahusagumna mayamna khangningba topic sing do adum mathang tang chathaminara sai tare ko ngasigi choiron se mathang sai lo sinjarage mayam waro biroi punamang ngakpigani aina soi hi langki yaro so good night everyone